Manipur Lengaki, Loisang Singda Mathau Tauriba Sinmi Sing Ayuk Pung Mapandagi Hauduna, Office Kanaba Amadi, Nungtil Pung Manga Pauba, Mathau Taunama Lengakna Kangan Krabasu, Sinmi Singna, Ngasi Pauba in Mangamdana Lady, Hiramasagi Matanga Pauda Mama. Chief Minister and Virena Lusingba BJP gi anoba lengak pai bahubagi ahanba cabinet mifam na lawkiba warip singi manungda ama oiriva lengak ki makhada leiriba loising singda mathok toriba sinmi sing sayol amagi manungda thangja amadi nomaijing numit suti pi ki bagaloina lemhoriba numit sing ayuk pung mapandagi office kaduna mathok tawba amadi nungthil pung manga da office suti oibagi wafam thabak da onthokpa haukrabasu sinmi singna Mapung Phana Inba Ngamdri hiramasigi matangda TOMTV na imphal manungda leiriba lengak ki loising khara koina satuni yengsiluba matamda sinmi ayambana ayuk pung mapanda office kanadabagi mami sauna ubu phangki Manipur lengak ki maruiba yangnen saru oiriba secretariat office da oikiba saktam Mayang yo di sapar khujum taja bada mapan nana kaap kita ara pa jaga singse da topic jam mo ba khopa mo I kamera madam pine dam yaw ha yeri ba ai di da haumar tai nang nak panina ngana lak pa thena ko ma je ko ai han hom do ja ko re jam me wa ko ya mi se le ram dina adi hopi bi le ja ba I sa kita I thaga ta ta ba itang lam la thok ki ba kang bu se isnaw la isnya mana mo rang dai ne mana ka sing dai ne mo kita mo safar oe sumbana habi betai aduna yaragadi masigi matam se ho employee mayam nasu khara note to biraga khitang ngalap lakpiragadi traffic congestion su avoid to gani at the same time ho matam cha nasu office yobungam gani habisi thamjagi mathangi numit kidamakta hena khakpa leitana phajana matam chana thuba nomba anduga dispose to ba habisi government gi policies oi yam phaje employees singi mayam gisu policy oina naba aim and object ohanna naba way of life ohanna naba se akoi micham priya singi thugalni hauze khoi leijari phom se manipur lenga ki yanglen saru oiriba adugumlaba secretariat ki south block ne hariwa phom masida hauze manipur lenga ki maikai digi oina haukhiba tangkul humdoida NBN Lusingba BJP ki lenga asigi ahan cabinet mi phomkhra matung lawkhiba warep ki matung ina ayuk pung maful dagi manipur lenga ki makhada leiriba kamasari singna office kaba amasung kumbagi matamna numidang wairam pung manga fawi matamda lepkhiba adugumlaba anobu lenga ki anobu khongthang asibu innaba tongan ba manipur lenga ki loisang singi oiba karmasari singna ayuk ki pung mapal nangnaba hauji office kanarakli adumoina mak hairiba office ki matam pung mapal asimakada kamasari khudingmak office karakpa haibadi oidre atopa hai pungpham adudagi thengdana office karakpa adugumlo employee kaya amasu yauri employee singi maraktagi aikoi hairiba pungpham asigi matam chana lak amakanda biometrics number matungda amuhan office complex ki thokhiba aduga amu hanjilapai thodok kaya amasu leiri haiba employee singi maraktagi pau yauri adumoina mak pung mapal asi nangnaba lakna honabada lenga ki karmasari singi mafamda awaba kaya amadi mayok nari haiba wafam singchu phongdoklani Imphal East ki manung saliba sanjen thong manakta leiba agriculture office horticulture and soil conservation forest amadi veterinary office singi fibam yengsiluba matamda veterinary office kagnatana atai loising singdi ayuk pung tara taramdai fawba staff sing ayambana office karamdaba office ki ka sing thong londuna leiramba thong hanglabasu staff ama anidagi hena leiramdaba thengnaki hauji ekhoi leiri mafam sida hauji agriculture department ki loisang sida hauji ayamba hoi hauji solon bagi mami ma hoi loimak tari leiri mafam singse hauji ekhoi na siyeng matamda ekhoi staff sing ayamba ude Tuan matam ge lakpa laina sindi ngak thoknaba mafam asida lakpa matamda so haiba department asigi loisang asigi karmasari sing amju employees sing doctors sing staff sing pudimakna aikhoi Mapung Phana sahajok pi bagi saktam maduni aikhoi hujik wo phangi base adu hujik daiba haibadi manipur lengak na anobu lengak ki lawkhiba fire haiba tai tangkul ge humdoida mamangi biren ge anobu lengak ki sarkar asina leiriba lamdam masi karmasari singi office hours se ayuk ki pung mapul dagi kara kanda numidang wairam pung manga da loigedabni haiwa phum sing thamki adu moina
ꯃꯃꯥꯡꯗ TOMTV ꯅ Secretariat Department, Agriculture Department, Forest Department, ꯑꯗꯒꯤ Horticulture Department ꯅꯆꯤꯡꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯆꯠꯂꯨꯕ ꯃꯇꯝꯗ ꯂꯩꯔꯝꯃꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛ Veterinary Department ꯗ ꯂꯩꯔꯝꯃꯤꯕ ꯁꯛꯇꯝ ꯑꯁꯤꯒꯗꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯂꯣꯏꯁꯪꯁꯤꯡ ꯑꯗꯨꯗ ꯀꯔꯃꯆꯥꯔꯤꯁꯤꯡ ꯃꯁꯤꯡ ꯁꯨꯅ ꯀꯥꯔꯝꯗꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯃꯦꯆꯤꯟ ꯌꯥꯔꯝꯗꯕ ꯂꯣꯏꯅ ꯑꯣꯐꯤꯁꯀꯤ ꯀꯥ ꯐꯥꯎꯕꯁꯨ ꯂꯣꯏꯅꯃꯛ ꯂꯣꯜꯂꯒ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯎꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ Veterinary Department ꯑꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯑꯣꯡꯗ ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯔꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯁꯤꯡꯕꯨ ꯂꯥꯌꯦꯡꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯦꯡ ꯑꯃꯇꯪ ꯂꯧꯖꯒꯦ ꯁꯤꯒꯤꯁꯤ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯩꯅꯣ ꯍꯨꯏ ꯆꯦꯟ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯅꯥꯔꯀꯥꯟꯗ ꯍꯦꯛꯇ ꯄꯨꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯠ ꯁꯠ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯤ ꯇꯧꯕꯤꯗꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯩ ꯅꯪ ꯀꯔꯤ ꯋꯥꯠꯂꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯌꯥꯝ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯅ ꯏꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯂꯩꯉꯥꯛꯀꯤ ꯋꯥꯐꯝ ꯉꯥꯛꯅ ꯆꯠꯇꯕ ꯑꯃꯗꯤ ꯃꯊꯧ ꯇꯧꯗꯕ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯒꯗꯧꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨꯅ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯋꯥꯍꯪꯒꯤ ꯋꯥꯍꯪ ꯉꯥꯛꯇ ꯑꯣꯏꯔꯛꯂꯤ